कना कना लेबनो कनाम लेत्रो थोगलो 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 कना कना लेबनो थोगलो वारी सांसे पुंग तरुक मखाई हो रहा पूरा पुंग तरुक मखाई दिन थोगले इसे अये मक्का एयरपोर्ट सफर चकनिमनी दम तंग थोक चरइमनी मयाम गम तंग उनरम गायना मयाम गम तंग उनरम गे अदु मी हुम्फुनी हौजिक काइनम मनुंगदा सिखरिसे फिलिस्तीन मनुंगदा इजराइलना मी हुम्फुगी मथक्तनी मिनिट निफु मरीगी ममांगी पाउनिको मी हुम्फु मिचम अदुगा लोइनना यूक्रेन की तरफ मोगी ATACM हारिबा मिसाइल दु रशियाना दु लौथबगी पावम लाई मिसाइल निपालनी मदरदी IRGC ग्राउंड फोर्स दु मखोई ड्रिल तौरी सिनबु काइनोमदा याखोईगी वेस्टर्न ईरान हारिब मफमसिदा असुम तौदुना मयाममनी अदरदी एक्सेस ऑफ रेसिस्टेंस ना इजराइल की मखोईगी मरकाबा टेंग मरी अमसु अदुमसु थुगाइबगी पाव अदुमसु लै दु कना कना ऑनलाइन लेबनो थोगलो वारी सांसिने मी अनि खक्ति लैरे याम भाईगी ग्रुप ता नंबर अमता हाब्रो रिक्वेस्ट तौरो अदुगा यदुम एड तौरगे नंबर दो अदुई मथक्ता अमेरिका की तरफ तगी स्टेटमेंट अम लाई इजराइल दे योलख्रिबा 8 बिलियन की खुचु खुलाई ने योलख्रिसे अंदर लान होरपसिदगी असुम तौदुना पाउसे मयामम लैयाब अकुब अकुब पाउसे अदरगी हौजिक करी मोंगद्रा हाइबबु वेस्ट बैंक असिदा मखोईगी वेस्ट बैंक सिगिसु मखोईगिसु ग्रुप अम लैरिबनी असिना हौजिक गजा मनुंगी ग्रुप सिगा लिंगजेन से मानद्रे सेंगना हाइबदा असी याम नुंगाइतबो पाउनी याम साथिन नुंगाइगिद्रो पाउनी मी अनि खक्त्रो लैरिसे आइन नहीं खट तबलबना नुमिचुबदि गन्ना थोगलेगा थोगलक ताइने नहीं खट तबलबना थोगलेइमनी कनागुम लैब्रे येंगे आइना एयरपोर्ट चकनिमने होजी अमक्का पुंग मापलदगी फ्लाइट ने अदुना पुंग 13 लैंडिंग नि असai थिलुरिमने अदुगा होजी हलैमनि मयाम अदुम खनथदने यंगबिउ असai पुंग 12 दा थिलुरिमने नोंथिलगी अदुगा होजी नुमदांगी पुंग 11 दा हलकदोरिमनि अखोईगी कपिलगी मचानुपीनी करायदुन चखरे अदु लौरुनिमने होजी अते अतेदी करी करम पाउनो ई पाउ मणिपुर लोंगी सी करी ई पाउनो मणिपुर सी कम तौरिमना होजिकता शांति लाब्रा लाक्त्रिब्रा मणिपुर से नुंगाइरी मोहम्मद अनस नुंगाइरी खर शेयर तौने वीडियो ग्राफ से खर सब्सक्राइब से खर कानब तौने लिखतना लैरे अदुम लिसिंग अनि गसनी आइदा अदुम पत्तना लैरे ने काबुदी नखोय मयामना सपोर्ट तौरबे याम साथीना आइबदबु यूट्यूबर कोतो कयामा चही चही चंगिमनी 1000 सब्सक्राइबर ओइबग्राब जमादो अल्हम्दुलिल्लाह नखोय मयामना याम साथीना मतेंग तौबी अदुना याम थुना काबी रगले अल्हम्दुलिल्लाह ने अल्लाह की लाख लाख शुक्र ने तो हजिक तौरी फिफम जी वायोंग में इचा चादरे द मी हुमफु ग्राक सी बाहरी सी याम साथिन सी घरम नि मिचमदा नोमी दिन द मी हुमफु मी यांखै मी निफु सुम सिरक पसे 4% हजिक गजा मनुंग द 4% मी सी घराय 4% मी अदुगसो याम बाते एते कंट्री से लोइन तुमिना लैरिमनी असे सीखिनी खरम ग सीखिनी करेगा दी अतई मखैसी यादरी मणिपुर सी ओंथोकने याम साथेने नुंगाइबा लेपाकनी सना लेपाक मणिपुर हारिमनी इमा लेपाक मणिपुर हारिम याम साथेन नुंगाइरम लेपाकनी दु तुंगसिदा करिनो तौग्रिसी अइखोइसु ज्ञान तादे सेंगना हाइबदा मणिपुर से याम साथीना नुंगाइरम बाइदु याम साथीना हाउ बचिंजाक याम साथीना फ्रेश ओइबो वेदर
ꯋꯦꯗꯔ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯄꯥꯎ ꯃꯌꯥꯝꯁꯦ ꯇꯥꯔꯒꯅꯦ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯣꯂꯤꯇꯤꯛꯁ ꯔꯥꯖꯅꯤꯇꯤ ꯆꯪꯈ꯭ꯔꯦ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯆꯪꯈꯤꯕ ꯃꯐꯝꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯖꯁ ꯑꯣꯏꯌꯨ ꯃꯅꯤꯄꯨꯔ ꯑꯣꯏꯒꯦꯔꯥ ꯀꯁꯥꯔ ꯑꯣꯏꯒꯦꯔꯥ ꯑꯁꯥꯝ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯔꯥꯖꯅꯤꯇꯤ ꯐꯈꯤꯗ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯗꯦꯁ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨ ꯉꯔꯥꯡꯗꯨ ꯑꯪꯀꯜ ꯃꯥꯏ ꯅꯝꯕꯔ ꯈꯔ ꯄꯤꯔꯛꯂꯦ ꯂꯣꯀꯦꯜ ꯅꯝꯕꯔ ꯈꯔ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯣꯗꯕꯦꯟ ꯈꯔ ꯍꯥꯞꯂꯦ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯥ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯥꯒꯤ ꯄꯩꯁꯥ ꯐꯦꯁꯕꯨꯛꯇꯩ ꯂꯥꯛꯄ ꯄꯩꯁꯥꯗꯨꯁꯨ ꯃꯥ ꯋꯤꯗ꯭ꯔꯣꯋꯦꯜ ꯇꯧꯗꯅ ꯑꯣꯀꯦ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃ ꯉꯔꯥꯡ ꯄꯤꯔꯛꯏ ꯑꯗꯣ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝ ꯂꯥꯛꯀꯗꯧꯔꯤꯕꯅ ꯍꯥꯏꯅ ꯌꯥꯝ ꯄꯦꯠꯅ ꯍꯪꯂꯛꯏ ꯑꯩꯍꯥꯛꯅ ꯍꯥꯏꯔꯦ ꯂꯥꯛꯄꯩꯗ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯜꯂꯛꯀꯅꯤ ꯃꯌꯥꯝꯕꯁꯨ ꯈꯪꯍꯜꯂꯛꯀꯅꯤ ꯅꯪ ꯇꯦꯟꯁꯟ ꯂꯧꯔꯨꯅꯨ ꯍꯥꯏꯅ ꯑꯗꯨ ꯃꯥꯏ ꯄꯩꯁꯥ ꯂꯤꯀꯣꯜꯗꯨꯁꯨ ꯐꯦꯁꯕꯨꯛꯇꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯂꯤꯀꯣꯜꯗꯨꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯄꯥꯎ ꯑꯃ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯄꯥꯎ ꯑꯃ ꯑꯗꯨꯝꯁꯨ ꯃꯥ ꯅꯤꯡꯁꯤꯡꯖꯔꯛꯏ ꯑꯗꯨꯅꯤ ꯑꯪꯀꯜꯒꯤ ꯇꯔꯞꯇꯩ ꯄꯥꯎ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯗꯤ ꯃꯥꯏ ꯃꯃꯤꯡ ꯀꯔꯛꯁꯦ ꯂꯧꯅꯤꯡꯗ꯭ꯔꯕꯅꯤꯗ ꯑꯃꯔꯣꯝ ꯍꯥꯏꯔꯨꯔꯗꯤ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤꯅ ꯑꯁꯨꯝ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯄꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯩ ꯋꯥꯅꯤ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ ꯑꯃ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯩꯅ ꯌꯥꯗꯕ ꯁꯔꯀꯥꯔꯒꯤ ꯋꯥ ꯃꯥ ꯉꯥꯡꯈ꯭ꯔꯕ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯩꯅ ꯌꯥꯕ ꯁꯔꯀꯥꯔꯗꯨꯒꯤ ꯋꯥꯗꯨ ꯉꯥꯡꯂꯝꯃꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯌꯥꯝꯅ ꯌꯥꯗꯕ ꯁꯔꯀꯥꯔꯒꯤ ꯋꯥꯅꯤ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯗꯣ ꯃꯌꯥꯝꯅ ꯄꯨꯔꯥ ꯃꯨꯁꯜꯃꯥꯟ ꯁꯃꯥꯖꯅ ꯌꯥꯗꯕ ꯁꯔꯀꯥꯔꯒꯤ ꯋꯥꯅꯤ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯕꯨ ꯔꯥꯁꯤꯌꯥꯅꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯔꯞꯇꯒꯤ ꯃꯈꯣꯏꯒꯤ ATCM ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯕ ꯃꯤꯁꯥꯏꯜ ꯑꯗꯨꯁꯨ 9 ꯑꯃ ꯂꯧꯊꯕꯒꯤ ꯔꯁꯤꯌꯥꯒꯤ ꯇꯔꯞꯇꯒꯤ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯂꯥꯛꯂꯦ ꯃꯗꯨꯗꯩꯗꯤ ꯏꯔꯥꯟ ꯍꯧꯖꯤꯛ ꯗ꯭ꯔꯤꯜ ꯇꯧꯔꯤ ꯋꯦꯁꯇꯔꯟ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯥꯏꯠ ꯑꯃꯗ ꯃꯈꯣꯏꯒꯤ IRGCꯒꯤ ꯗ꯭ꯔꯤꯜ ꯇꯧꯔꯤ ꯐꯤꯂꯤꯁꯇꯤꯟ ꯃꯅꯨꯡꯗ ꯃꯤ 70 ꯁꯤꯔꯦ ꯃꯔꯀꯥꯕꯥ ꯇꯦꯡ 4-5 ꯑꯃ ꯊꯨꯒꯥꯏꯔꯦ ꯑꯜ ꯀꯥꯁꯤꯝ ꯕ꯭रिꯒꯦꯗꯅ ꯖꯕꯂꯤꯌꯥ ꯀꯦꯝ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗ ꯅꯤꯖꯔꯤꯟ ꯑꯗꯨꯗꯩꯗꯤ ꯇꯥꯕꯨꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯩꯅꯣꯝ ꯃꯈꯩꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯟꯁꯤ ꯇꯧ ꯌꯥꯕ ꯃꯈꯣꯏ ꯃꯊꯛꯇꯅꯦ ꯑꯁꯨꯝ ꯇꯣꯏꯅ ꯇꯣꯏꯅꯅ ꯑꯗꯨ ꯔꯨꯝꯋꯥꯂꯥꯁꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯅꯦꯅ ꯇꯧꯔꯤ ꯃꯥꯁꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯉꯤ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯁꯣꯝꯗ ꯆꯥꯔꯨꯔꯅꯤ ꯑꯗꯨꯝ ꯀꯅꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯀꯤꯠꯆꯟ ꯆꯪꯗꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯒꯗꯧꯔꯤꯕ ꯑꯗꯣ ꯍꯌꯦꯡꯗꯨ ꯊꯣꯡꯂꯒꯦ ꯑꯣ ꯍꯌꯦꯡꯁꯨ ꯌꯥꯔꯣꯏꯅꯦ ꯏꯇꯥꯎꯁꯤꯡ ꯍꯌꯦꯡꯁꯨ ꯑꯩ ꯚꯦꯔꯟ ꯆꯪꯒꯅꯤꯕꯅꯤ ꯍꯌꯦꯡ ꯀꯌꯥ ꯑꯣꯛꯈꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯄꯨꯡ 9:30ꯗ ꯕꯦꯍꯦꯔꯦꯟ ꯆꯪꯒꯗꯧꯔꯤꯕ ꯃꯆꯥꯅꯤꯄꯥꯒ ꯃꯃꯧꯒ ꯑꯗꯨꯒ ꯃꯃꯧꯗꯨꯅ ꯍꯌꯦꯡ ꯄꯨꯡ 6ꯗ ꯂꯥꯛꯀꯗꯧꯔꯤꯕ ꯔꯤꯌꯥꯠꯇꯒꯤ ꯄꯨꯡ 6ꯗꯒꯤ ꯂꯥꯛꯄꯁꯤꯅ ꯄꯨꯡ 7ꯗ ꯊꯣꯡꯒꯅꯤ 8ꯗꯒꯤ ꯃꯥꯕꯨ ꯍꯥꯞꯀꯠꯂꯒ ꯁꯤ ꯌꯧꯔꯛꯄꯗ ꯄꯨꯡ 9 ꯌꯧꯈ꯭ꯔꯅꯤ ꯄꯨꯡ 9ꯗꯩ ꯑꯗꯨꯝ ꯒꯥꯔꯤꯗꯩ ꯀꯨꯝꯗꯕꯤ ꯑꯗꯨꯝ ꯃꯋꯥ ꯍꯥꯞꯀꯠꯂꯒ ꯑꯗꯨꯝ ꯏꯌꯥꯔꯄꯣꯔꯠ ꯆꯠꯈꯤꯗꯕꯅꯤ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯑꯗꯨꯒꯨꯝ ꯊꯕꯛꯇꯣ ꯇꯧꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯥꯟꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯇꯥꯅꯤꯡꯉꯦꯅ ꯑꯗꯨꯝ ꯑꯩꯅ ꯑꯃꯗꯩ ꯂꯥꯟꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯇꯥꯍꯜꯂꯦ ꯂꯧꯈꯠꯂꯦꯒ ꯑꯜ ꯖꯖꯤꯔꯥ ꯍꯥꯏꯔꯤ ꯃꯥꯗ꯭ꯔꯦ BBC ꯍꯥꯏꯔꯤ ꯃꯥꯗ꯭ꯔꯦ ꯁꯣꯝꯗꯅꯕꯨ ꯃꯈꯣꯏꯒꯤ ꯑꯥꯔꯕꯤꯛ ꯆꯦꯅꯦꯜ ꯈꯔꯝꯗꯩꯒ ꯑꯗꯨꯃꯥꯏꯅ ꯂꯧꯈꯠꯇꯅ ꯇꯥꯍꯜꯂꯛꯑꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯗ ꯋꯥ ꯑꯃꯈꯛꯇꯅꯤꯅ ꯃꯌꯥꯝꯁꯤꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯏꯟꯁꯥꯜꯂꯥ ꯑꯩꯁꯨ ꯍꯌꯦꯡ ꯍꯞꯇꯥ 2 ꯃꯇꯨꯡꯗ ꯈꯖꯤꯛꯇꯪ ꯀꯣꯝꯃꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯎꯝꯔꯥ ꯆꯠꯀꯅꯕꯅꯦ ꯎꯝꯔꯥꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯈꯔ ꯂꯥꯞ ꯌꯥꯕ ꯍꯧꯖꯤꯛ ꯇꯣꯡꯕꯁꯤꯅ ꯍꯧꯔꯦꯟ ꯑꯌꯨꯛ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯕꯁꯀ ꯆꯠꯄꯗꯅꯦ ꯀꯤꯂꯣꯃꯤꯇꯔ 2,000 ꯂꯥꯞ ꯌꯥꯕ ꯑꯗꯨ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯑꯗꯣꯝꯇꯒꯤ ꯚꯤꯗꯤꯑꯣ ꯇꯧꯕꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯅꯦꯠ ꯇꯧꯔꯒ ꯆꯠꯄꯗꯨꯁꯨ ꯑꯩꯒꯤ ꯎꯝꯔꯥꯗꯨ ꯕꯦꯀꯥꯔ ꯑꯣꯏꯔꯦ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯩꯗꯤ ꯑꯜꯂꯥꯏꯗꯃꯛꯇ ꯅꯦꯠ ꯇꯧꯔ ꯆꯠꯀꯗꯕꯅꯤꯗꯣ ꯎꯝꯔꯥ ꯇꯧꯕꯅꯦ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯌꯣꯡ ꯆꯥꯕ ꯂꯩꯔꯒꯗꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯑꯃꯁꯨ ꯅꯝꯁꯤꯜꯂꯛꯀꯅꯤ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯁꯜꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯅꯦꯠꯇ ꯆꯠꯂꯤꯕ ꯅꯠꯇꯦ ꯁꯥꯡꯅ ꯎꯝꯔꯥ ꯇꯧꯗ꯭ꯔꯤꯕ ꯑꯗꯨ ꯎꯝꯔꯥ ꯇꯧꯒꯦ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯐꯖꯅ ꯏꯗꯤꯠ ꯇꯧꯔꯒ ꯗꯛ ꯗꯛ ꯂꯥꯎꯉꯩ ꯁꯨꯝ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯐꯔ ꯅꯥꯀꯜꯗꯒꯤ ꯈꯔ ꯍꯥꯏꯖꯤꯜꯍꯜꯂꯛꯑꯒ ꯈꯪꯉꯤꯕ꯭ꯔꯥ ꯃꯊꯛꯇꯒꯤ ꯈꯔ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯍꯜꯂꯒ ꯌꯥꯝꯅ ꯀꯩꯅꯣꯝ ꯑꯣꯏꯅ ꯁꯦꯝꯃꯅꯝ ꯌꯥꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄꯥꯝꯃꯤꯁꯤꯅꯕꯨ ꯃꯌꯥꯝꯁꯤꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯅꯥꯕ ꯃꯌꯥꯝꯁꯤꯅ ꯁꯥꯎꯗꯤ ꯑꯔꯕꯀꯤ ꯃꯔꯝꯗ ꯈꯪꯅꯤꯡꯉꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤ ꯃꯔꯝꯗ ꯎꯅꯤꯡꯉꯤꯁꯤ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯅꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯅꯤꯖꯔꯤꯁꯦ
ꯀꯔꯤ ꯄꯣꯠꯅꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯄꯨꯔꯦ ꯊꯧꯈ꯭ꯔꯅꯤ ꯂꯝꯕꯤ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯃꯣꯜ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯀꯔꯤ ꯌꯦꯡꯅꯤꯡꯕꯅꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯂꯣ ꯑꯗꯨꯒ ꯑꯀꯜꯕ ꯋꯥꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁꯅꯤ ꯅꯨꯄꯤ ꯅꯍꯥ ꯌꯦꯡꯒꯦ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯔ ꯑꯗꯨ ꯈꯔꯥꯛꯇꯤ ꯇꯧꯕꯤꯔꯛꯀꯅꯨ ꯀꯔꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯚꯤꯗꯤꯑꯣ ꯇꯧꯔꯨꯗ꯭ꯔꯤꯁꯤꯗ ꯌꯥꯗꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨ ꯃꯐꯝ ꯃꯐꯝ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯍꯟꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣꯝꯒꯤ ꯃꯇꯨꯡ ꯔꯤꯀ꯭ꯋꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯣꯏꯅ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯗꯨ ꯌꯦꯡꯒꯦꯅ ꯁꯤꯔꯕꯥꯏ ꯑꯗꯨ ꯌꯦꯡꯍꯜꯂꯛꯎ ꯑꯗꯨ ꯎꯗ꯭ꯔꯤ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯎꯍꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯏꯁꯥꯅ ꯑꯗꯨ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨ ꯂꯧꯕ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯑꯗꯣ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯀꯔꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯥꯅꯨꯟ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯅꯞꯆꯜꯂꯛꯂꯦ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯔꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯟꯅꯗꯤ ꯄꯥꯁꯄꯣꯔꯠ ꯀ꯭ꯔꯥꯛꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯄꯥꯁꯄꯣꯔꯠꯁꯦ ꯍꯧꯖꯤꯛ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯦꯛꯁꯄꯤꯌꯥꯔꯁꯤ ꯑꯣꯏꯈꯤꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯥꯁꯄꯣꯔꯠ ꯑꯅꯧꯕꯁꯤ ꯁꯥꯔꯛꯑꯕ ꯑꯅꯧꯕꯁꯤ ꯁꯥꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯤꯁꯇꯦꯝꯗꯗꯤ ꯍꯥꯟꯅꯒꯤ ꯄꯥꯁꯄꯣꯔꯠ ꯅꯝꯕꯔꯗꯨꯅꯤꯗꯅ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯅꯧꯕ ꯄꯥꯁꯄꯣꯔꯠꯁꯤꯒꯤ ꯅꯝꯕꯔꯁꯤ ꯆꯔꯥꯏꯕꯩꯗꯃꯛꯇ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯅꯀꯜ ꯃꯥꯂꯨꯃꯥꯠ ꯍꯥꯏꯌꯦꯕ ꯑꯥꯔꯕꯤꯅ ꯍꯥꯏꯒꯦ ꯍꯥꯏ ꯅꯀꯜ ꯃꯥꯂꯨꯃꯥꯠ ꯍꯥꯏ ꯈꯪꯉꯤꯕ꯭ꯔꯅꯦ ꯀꯣꯄꯤ ꯇꯧꯕ ꯍꯥꯏꯔꯤꯕꯅꯦꯕ ꯀꯣꯄꯤ ꯈꯪꯍꯟꯕ ꯍꯥꯏꯕꯗꯣ ꯅꯀꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯣꯄꯤ ꯍꯥꯏꯅꯕ ꯈꯪꯉꯤꯕ꯭ꯔꯅꯤ ꯅꯀꯜ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯅꯀꯜ ꯃꯥꯂꯨꯃꯥꯠꯁꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯄꯤꯁꯤꯜꯈ꯭ꯔꯒ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯁꯨ ꯐꯤꯁ ꯅꯥꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯠ ꯔꯤꯑꯦꯟꯇ꯭ꯔꯤ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯚꯤꯖꯥ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯈꯨꯔꯨꯖ ꯑꯥꯎꯗ ꯚꯤꯖꯥ ꯍꯥꯏꯔꯤꯁꯦ ꯈꯨꯔꯨꯖ ꯑꯥꯎꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯆꯦꯁꯤꯕꯨꯅꯤ ꯈꯪꯉꯤꯕ꯭ꯔꯅꯤ ꯚꯤꯖꯥ ꯍꯥꯏꯔꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯅ ꯑꯥꯔꯕꯤꯅ ꯍꯥꯏꯔꯒꯅ ꯋꯥꯍꯩ ꯇꯥꯁꯤꯔꯥꯠ ꯍꯥꯏ ꯈꯪꯉꯤꯕ꯭ꯔꯅꯦ ꯇꯥꯁꯤꯔꯥꯠ ꯍꯥꯏꯅ ꯑꯍꯩꯒꯔ ꯍꯥꯟꯅ ꯔꯤꯅꯨꯋꯦꯜ ꯇꯧꯕ ꯃꯥꯗ꯭ꯔꯦ ꯑꯃ ꯑꯦꯛꯁꯇꯦꯟ ꯇꯧꯕꯗ ꯑꯍꯩ ꯆꯪꯉꯝꯕꯅ ꯇꯥꯕ ꯈꯪꯉꯤꯕ꯭ꯔꯅꯤ ꯄꯩꯁꯥ ꯍꯧꯖꯤꯛ ꯑꯍꯩꯒꯁꯨ ꯐꯤꯁꯅꯤ ꯑꯗꯩꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯪꯅ ꯀꯩꯅꯣꯝꯗ ꯒꯣꯔꯃꯦꯟꯒꯤ ꯇꯔꯞꯇ ꯈꯪꯅꯤꯡꯕ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯂꯨꯃꯥꯠ ꯍꯥꯏꯕꯗꯤ ꯈꯪꯕꯗꯨꯕꯨ ꯃꯥꯂꯨꯃꯥꯠ ꯍꯥꯏ ꯈꯪꯉꯤꯕ꯭ꯔꯅꯤ ꯑꯗꯨ ꯇꯧꯕ ꯂꯥꯛꯒꯤꯔꯁꯨ ꯑꯗꯨꯒꯤꯁꯨ ꯐꯤꯁ ꯑꯃ ꯔꯤꯌꯥꯜ 15 ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯅꯀꯜ ꯃꯥꯂꯨꯃꯥꯠꯁꯤꯅ ꯔꯤꯌꯥꯜ humphura ꯀꯩꯅꯣꯅꯤ ꯃꯥꯅ ꯂꯤꯁꯇ ꯗꯦꯈꯥꯏꯔꯤꯗꯣ ꯑꯔꯥꯡ ꯃꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗꯅꯦ ꯑꯗꯨꯝ ꯇꯧꯗꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯔꯨꯜꯁꯦ ꯃꯈꯣꯏꯒꯤ ꯗꯂꯤꯜꯁꯦ ꯃꯥꯗ꯭ꯔꯩꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯅꯧꯅ ꯖꯦꯁꯥ ꯃꯤ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕꯗꯗꯤ ꯍꯧꯖꯤꯛ ꯀꯁꯥꯔꯒꯤ ꯃꯤꯇꯅꯤꯀꯣ ꯆꯪꯁꯤꯜꯂꯛꯏꯁꯦ ꯀꯁꯥꯔꯒꯤ ꯃꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯕꯅꯤ ꯃꯌꯥꯝꯗ ꯑꯦꯒ꯭ꯔꯤꯃꯦꯟꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯅꯁꯥꯃꯛꯅ ꯄꯥꯕ ꯉꯝꯗ꯭ꯔꯁꯨ ꯑꯍꯩꯕ ꯃꯤ ꯑꯃꯕꯨ ꯄꯥꯍꯜꯂꯒ ꯑꯦꯒ꯭ꯔꯤꯃꯦꯟꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯁꯤꯗ ꯂꯥꯛꯂꯒꯁꯨ ꯁꯤꯗꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯀꯔꯤ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯥꯔꯇꯤꯀꯜ 40 ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯄꯣꯠ ꯅꯥꯕ ꯑꯩꯒꯤ ꯗꯂꯤꯜ ꯍꯥꯏ ꯑꯍꯩꯗ ꯌꯥꯎꯔꯦꯕꯅꯦ ꯑꯍꯩꯗ ꯇꯤꯀꯠꯁꯤ ꯄꯤꯗꯕꯒꯤ ꯋꯥ ꯌꯥꯎꯔꯦꯕ ꯕꯁ ꯇꯤꯀꯠ ꯄꯤꯗꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯂꯥꯛꯄ ꯑꯃꯁꯨꯡ ꯅꯪꯅ ꯍꯜꯈꯤꯕ ꯈꯪꯉꯤꯕ꯭ꯔꯥ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯃꯦꯟ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠ ꯂꯒꯥꯏꯕꯒꯤꯁꯨ ꯄꯩꯁꯥꯅꯤ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠ ꯂꯒꯥꯏꯕꯒꯤꯁꯨ ꯄꯩꯁꯥꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤꯁꯨ ꯐꯤꯁ ꯑꯃ ꯃꯈꯣꯏꯅ ꯍꯥꯞꯈ꯭ꯔꯦ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯑꯦꯛꯖꯤꯠꯀꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯅꯧꯕ ꯂꯥꯛꯄ ꯃꯈꯩ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯗꯨꯗ ꯁꯨꯝꯕꯨ ꯅꯍꯥꯛꯀꯤ ꯁꯨꯇꯤꯒꯤ ꯇꯤꯀꯠ ꯏꯔꯤꯕ꯭ꯔꯥ ꯏꯗ꯭ꯔꯥ ꯅꯍꯣꯏ ꯐꯥꯔꯁ ꯇꯨ ꯂꯥꯁ ꯑꯗꯨꯇ ꯏꯔꯤꯕ꯭ꯔꯥ ꯑꯗꯨ ꯌꯥꯝꯅ ꯌꯦꯡꯕꯤꯌꯨꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯒꯨꯝꯕ ꯁꯥꯏꯟꯗꯨ ꯐꯖꯅ ꯌꯦꯡꯅ ꯇꯧꯍꯧꯕ ꯇꯥꯔꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯖꯁꯥ ꯑꯐ ꯅꯨꯡꯉꯥꯏꯇ ꯊꯣꯛꯅꯔꯁꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯤꯒꯜꯗ ꯅꯪ ꯁꯣꯛꯅꯕ ꯌꯥꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯌꯦꯡ ꯀꯅꯥꯝꯇ ꯃꯃꯩ ꯄꯥꯏꯔꯨꯕ ꯌꯥꯔꯣꯏꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯔꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯥꯏꯟ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯧꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯃꯈꯩ ꯌꯥꯝ ꯁꯥꯊꯤꯅ ꯆꯦꯛꯁꯤꯟꯕꯤꯗꯅ ꯌꯥꯝ ꯁꯥꯊꯤꯅ ꯌꯦꯡꯉꯒ ꯂꯥꯛꯎ ꯑꯗꯨ ꯍꯧꯖꯤꯛꯇ ꯏꯖꯔꯥꯏꯜꯒꯤ ꯃꯤ ꯗꯣꯍꯥꯗ ꯆꯠꯈꯤ ꯁꯦꯁꯐꯌꯥꯔ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏ ꯃꯤꯁꯦ ꯃꯤ ꯐꯥꯗꯅ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯗꯤꯜꯒꯤꯗꯃꯛꯇ ꯑꯗꯣꯝꯗ ꯀꯔꯤꯝꯇ ꯄꯥꯎꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯥꯖꯥ ꯃꯅꯨꯡꯗ ꯃꯤꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯧꯈ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯅꯧ ꯑꯅꯧꯕ ꯖꯋꯥꯟꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯖꯣꯏꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯥꯍꯩꯒꯤ ꯄꯥꯎꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯥꯔꯤꯕꯅ IDF ꯒꯥꯖꯥ ꯃꯅꯨꯡꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯦꯕ꯭ꯔꯤꯗꯦ ꯕ꯭ꯂꯥꯠ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯥꯏ ꯍꯥꯏꯔꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯈꯣꯏ ꯃꯤ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯁꯣꯛꯄ ꯅꯠꯇ꯭ꯔꯒ ꯇꯦꯛꯄ ꯅꯠꯇ꯭ꯔꯒ ꯇꯣꯏꯕꯁꯤ ꯑꯣꯏꯔꯤꯕꯅꯤ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯑꯁꯤꯕ ꯃꯌꯥꯝ ꯈꯪꯖꯤꯜꯂꯨ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯍꯨꯇꯤꯒꯤ ꯇꯔꯞꯇꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨꯒ UAEꯕꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯙꯝꯀꯤ ꯇꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯏꯖꯔꯥꯏꯜꯒꯤ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯦꯡ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯇꯦꯡ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯥꯖꯥꯒꯤ ꯐꯤꯂꯤꯁꯇꯤꯟꯒꯤꯗꯃꯛꯇ ꯂꯩꯔꯤꯅꯔꯤꯁꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯄꯜꯕ ꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯂꯩꯔꯤ ꯃꯈꯩꯁꯦ ꯅꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯏꯁꯇꯦꯠꯃꯦꯟ ꯑꯆꯧꯕ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ ꯈꯪꯉꯤꯕ꯭ꯔꯅꯤ
ꯑꯗꯨꯒꯨꯝꯕ ꯄꯥꯎꯁꯦ ꯃꯌꯥꯝ ꯑꯃ ꯃꯆꯥ ꯃꯆꯥ ꯂꯩꯌꯦꯕ ꯃꯗꯨ ꯑꯩꯅ ꯂꯥꯟꯇꯒꯤ ꯄꯥꯎꯁꯦ ꯄꯤꯕꯁꯦ ꯑꯇꯩ ꯑꯇꯩ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁꯇꯨ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯩ ꯑꯇꯩ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩꯅ ꯁꯦꯝꯅꯤꯡꯉꯤꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯍꯤ ꯂꯥꯏꯚ ꯊꯣꯛꯂꯛꯇꯅ ꯃꯌꯥꯝꯒ ꯑꯝꯇꯪ ꯄꯥꯎꯁꯦ ꯐꯥꯎꯅꯒꯥꯏꯅ ꯀꯩꯅꯣꯝ ꯇꯧꯔꯛꯏꯁꯦ ꯃꯗꯨ ꯑꯔꯥꯡꯁꯨ ꯆꯠꯂꯨꯏ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯍꯨꯝ ꯆꯠꯂꯨꯏ ꯂꯩꯉꯣꯏ ꯃꯔꯛꯇ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯤꯂꯣꯃꯤꯇꯔ ꯅꯤꯐꯨ ꯌꯥꯡꯈꯩ ꯊꯧꯖꯤꯜꯈꯤꯗꯅ ꯑꯦꯛꯗꯝ ꯂꯩꯉꯣꯏ ꯃꯌꯥꯏꯗ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯊꯥꯡꯒꯠꯈꯤꯕꯅꯤ ꯑꯗꯨ ꯚ꯭ꯌꯨ ꯂꯥꯛꯇꯦ ꯚ꯭ꯌꯨ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯐꯤꯂꯝ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯎ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯤꯟꯗꯤ ꯐꯤꯂꯝ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯪꯂꯤꯁ ꯐꯤꯂꯝ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯂꯥꯟꯇꯒꯤ ꯑꯣꯏꯅ ꯄꯥꯎꯁꯨ ꯑꯣꯏꯅ ꯇꯧꯈ꯭ꯔꯁꯤꯔ ꯃꯁꯥꯡ ꯑꯣꯏꯅ ꯃꯥꯏꯀꯩ ꯃꯔꯩꯗꯩ ꯈꯣꯝꯖꯤꯜꯂꯒ ꯑꯁꯤꯁꯨ ꯈꯜꯂꯛꯏꯕꯅꯤ ꯑꯃꯃꯛ ꯀꯔꯤꯗꯤ ꯐꯤꯕꯝꯁꯤꯅ ꯆꯥꯔꯛꯇꯕꯁꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯒ ꯆꯥꯛꯆꯥ ꯚꯤꯗꯤꯑꯣꯁꯨ ꯚ꯭ꯌꯨ ꯂꯥꯛꯇ꯭ꯔꯗꯤ ꯈꯖꯤꯛꯇꯪ ꯍꯛꯆꯥꯡꯁꯦ ꯁꯣꯟꯊꯩ ꯌꯥꯕ ꯄꯥꯡꯒꯜꯁꯦ ꯁꯣꯟꯊꯩ ꯌꯥꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯖꯔꯤꯁꯦ ꯑꯗꯣ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯝ ꯄꯥꯎ ꯏ ꯄꯥꯎ ꯅꯈꯣꯏ ꯃꯈꯩꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯄꯥꯎꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯗꯣꯅ ꯑꯩꯍꯥꯛꯁꯨ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯅꯍꯤꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯈꯖꯤꯛꯇꯪ ꯋꯥꯌꯨꯡꯁꯤ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯇꯝꯁꯦ ꯑꯖꯥꯟꯁꯨ ꯂꯥꯎꯔꯛꯀꯗꯧꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯍꯟꯕꯅ ꯐꯔꯅꯤ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯡꯍꯜꯂꯦ ꯀꯥꯟꯗꯦ ꯃꯤꯅꯤꯠ 16 17 ꯁꯨꯈ꯭ꯔꯦ ꯌꯥꯝ ꯁꯥꯡꯍꯜꯂꯗꯤ ꯃꯤꯅꯁꯨ ꯇꯜꯂꯦ ꯈꯖꯤꯛꯇꯪ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯟꯁꯤ ꯇꯧꯅꯔꯤ ꯃꯤꯑꯣꯏ ꯍꯨꯝꯐꯨ ꯁꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯁꯤꯔꯤꯁꯦ ꯅꯨꯄꯤꯒ ꯅꯍꯥꯒ ꯑꯉꯥꯡ ꯑꯁꯤꯒꯨꯝꯕꯇꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯀꯅꯥꯝꯇ ꯑꯗꯨꯏ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯗꯣ ꯑꯗꯨꯁꯨ ꯄꯨꯔꯥ ꯊꯤꯡꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯥꯛꯏ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯗꯨꯁꯨ ꯄꯤꯗꯕꯒꯤ ꯄꯥꯎ ꯑꯃ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯀꯩꯅꯣꯝꯁꯦ ꯇꯧꯔꯤꯕꯅꯤ ꯊꯠꯂꯤꯕꯅꯤ ꯁꯤꯂꯤꯟꯗꯔꯁꯦ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯨ ꯁꯤꯔꯁꯨ ꯍꯃꯥꯁꯅ ꯁꯤꯂꯤꯟꯗꯔ ꯇꯧꯔꯦ ꯑꯦꯜ ꯀꯥꯁꯤꯝꯅ ꯁꯤꯔꯁꯨ ꯇꯧꯔꯣꯏ ꯀꯔꯤ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯈꯨꯠꯇ ꯑꯗꯨꯏ ꯃꯊꯛꯇ ꯏꯖꯔꯥꯏꯜꯅꯁꯨ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯦ ꯀꯔꯤꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯤ ꯑꯐꯥꯕ ꯂꯩꯈꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯌꯦꯡꯅ ꯏꯁꯇ꯭ꯔꯥꯏꯛꯁꯦ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯏ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯇꯦꯜ ꯑꯕꯤꯕꯇ ꯍꯧꯖꯤꯛ ꯇꯦꯜ ꯑꯕꯤꯕꯇ ꯄ꯭ꯔꯣꯇꯦꯁꯅꯤ ꯅꯍꯥꯟ ꯂꯥꯟ ꯍꯧꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯄ꯭ꯔꯣꯇꯦꯁꯅꯤ ꯇꯦꯜ ꯑꯕꯤꯕꯇ ꯑꯗꯨꯝ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯟꯁꯦ ꯍꯧꯖꯤꯛ ꯇꯧꯅꯔꯤ ꯑꯗꯨ ꯈꯛꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯏꯕꯤꯔꯛꯎ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯌꯔ ꯇꯧꯕꯤꯈꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯚ꯭ꯌꯨꯋꯔ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯏ ꯌꯥꯝꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯁꯦꯝꯖꯔꯤꯕꯅꯤ ꯄꯣꯠꯁꯨ ꯃꯇꯝ ꯂꯧꯊꯣꯛꯑꯒ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯔꯨꯃꯣꯂꯥꯗꯣ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩ ꯔꯨꯃꯣꯂꯥꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯄꯦꯡ ꯄꯥꯡꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯈꯣꯜ ꯇꯥꯍꯜꯂꯅꯨ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯄꯨꯡ 6:30 ꯄꯨꯡ 9 ꯐꯥꯎ ꯆꯪꯂꯛꯀꯅꯨ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯀꯗꯥꯏꯗꯤ ꯃꯤꯒꯤ ꯇꯣꯡ ꯇꯥꯡ ꯌꯥꯎꯕꯗꯨ ꯌꯥꯎꯍꯟꯅꯤꯡꯗꯕ ꯏꯆꯤꯛ ꯆꯤꯛꯅ ꯁꯦꯝꯕꯗꯣ ꯑꯗꯨꯝ ꯄꯥꯝꯖꯩꯕ ꯑꯗꯨꯅꯤ ꯐꯔꯦ ꯅꯍꯩꯒꯤꯗꯤ ꯁꯤꯗ ꯂꯣꯏꯖꯔꯒꯦ ꯑꯩꯁꯨ ꯊꯣꯛꯑꯅꯤꯕꯅꯤ ꯁꯂꯥꯝ ꯑꯂꯩꯀꯨꯝ